Ibon bi misi gi langla langjil puthoktabana ngasi ahing nongyai tidim lambi matam kaktana thinglaga nei JSC haukiba tang taraga mathoida Tamenglong district ke Khongjarol da leiba manga suba MR da rifleman oina posting leiba oina mamang leikai dage thongam ibon bi gi misi gi matang da tha asigi taraga manga phauba achumba langla langjil puthokpi yu haina sarkar da khangan grabasu madugi response amata piraktabana ngasi tang taraga manga amasung taraga taruke lona ba hingnong yai dagi oinam da tidim lambi matam kaktana ban tawragani haina JSC gi member oinam premjit na phongdokhre ibon bi misi gi matang da ngarang oinam bazar da nungthil pung ahum lom tabada JSC na sindu na pangthoki buwakat mi phamaga mari leina na JSC gi member oinam premjit na makhata na haikibada tha sigi ani dagi ibon bi gi loina bi nari haiduna imung manung na pau pikraba made makhata na tang mapan do hospital da laikan na bangamdana laikhidraba phauba suti pirakhidraba matung tang taraga mathoida posting mapam da laikhidraba TS ibon bi haksang lowdana lairakhiba nei misi asi karamna thokibano haiba langla langjil khangdabana yamna singnaningai oiba maramna laingakna chumba wayel puthokpi yu haina wakat mi pham khiba nei TS ibon bi laikhidabagi matang da chief minister da memorandum pisinduna mara leiba sing tang taraga mari phawgi manungda matik chaba dandi pi yu haina khangan grabasu ngasi phawba sarkar gi maikidagi paukhum amata piraktaba haibasi laibak thivane maram aduna misi asigi achumba langla langjil puthongnabagi damak tang taraga manga amasung taraga taruki lona ba hingnong yaidage matam kaktaba tidim lambi ban kauraga nei amarom da ngarang JSC na sinduna phamkiba wakan mi phamaduna ibon bi yamna singnaningai oiba mawongda sikhibagi thokdok adu akanba mawongda condemn tawwe misi asida chenariba officer singi mathakta matik chaba thabak laukhatnaba government ta ngarang tang taraga mari fauba matam pikrabasu government na karimata thausadana laithokpabu akan mamongda condemn tawwe masagi loina bi aruba phibam da hospital la leraba phauba suti pi dabagi mathakta loina bina sidaba phauba suti pi dabana maram oiraga masamaki posting mafam da laikhidaba siga mari leinana suti pi dabada chenaba officer sing thabaktagi terminate tawgadavane tang taraga mari phauba government ta matam pikraba phauba tumina lesion khibagi mayokta tang taraga mangagi ahing nong yaidagi tidim lambi matam kaktana ban tawba madde asi bhaksang lowdaba mama mapa animak kainaraba masa singda khudaktagi government ki chanaba thabak amade compensation piba haina warep lawkhe loinana warep sing asi yawba ultimatum ama chief minister da JSC na pisin khre haide JDU Manipur State Unit ki lusing basing Imphal da halakre National Democratic Alliance NDA dagi Janata Dal United JDU to khibaga loinana party asigi lusing ba Nitish Kumar Bihar ki chief minister oibadagi tokhiba na maram oiraga politics ta ahongba kaya laklaba yare Manipur gi BJP na lusing balay ngakta sawaliba JDU makhata na sawat khigidra natraga sawat laroidra haibagi matangda laikhai tanana ba Bihar da satuna party asige high command unaruraba matung lusing ba singadu Imphal da halakre Manipur da rajniti gi ahongba kaya lakba yabagi oithokpasu leirakle MLA taruk leiba JDU na laingak asida sawalakhe adum oinamak minister gi phamamata pidabana sawat khibadugi kanafam khangdaba phibam amada lakhibane Independence Day gi thauram loiraba matung JDU Manipur State Unit asigi lusing basingna paugi mi phamama pangthoktuna Manipur laingak ta sawat khigedra natraga sawat laroidra haibadu phongdokani haina paugi likhul asina phongdorokle madugi damak JDU gi central leader sing unanaba Manipur gi MLA tarukmak Bihar da satuna watana khibane central leader sing na kari hairakpagi haibagi matangda de party asigi lusing basingna phongdo u haiba yakhide adum oinamak numit nini asida soidana kari phirep lawgadagi haibadu miyam khangna phongdokani haire social media ki e-book launch tawkhre Bharatiya Airtel Limited ki hanagi vice president oirambada natana hauji advisor su oiriba career course aiba bro thoksom na iba from the countryside today boardroom haina mingthonba social media ki lairik ama ngarang konung mamangda leiba hotel castle the launch tawkhre miyoi taruk khaktamak positive oirakhe kun manga fagalakhe Manipur da COVID positive oirakpa mising dagi fagalakhiba na helakle haukiba pungkun marida miyoi chaniga yangkhai mathoi test tawbada miyoi taruk khaktamak nauna COVID-19 positive oirakpa thengnakhe positive oirakpa ki chang chada ani dasmik mari oikhe hairiba matam asida miyoi kun manga laina asidagi fagalakhe pungkun mari asida laina asina miyoi amata sihankhide laisat asida sikhiba migi masing lising ani ga chamani fumdoi oire fagalakpa ki chang wangkhalakpa ga loinana active case ta miyoi chamago hompuga mari khaktamak ngai hore Pagalakpagi chang chada marfu draga nipan dasmik ahum manga yaure Indiana ningtam bachahi humbudraga manga mapung pharakpagi thauram pangthoknaba make semba loire Indiana British ke makutagi ningtam lakpa chahi humbudraga manga surakpagi thauram
Laibak sin bathungna pangthokpagi saruk ama oina Manipurdasu mapung phana pangthoknaba sem saba loire Laibak asibu ningtamna bohonabada poram yatkhiba madi achouba thogdang laukhiba thouba singi mafamda ikai khumnaba utpa thoram ase sahi ama chumna pangthoknaba BJP na lusingba India laingakna Azadi ka Amrit Mahotsav haina mingthonduna thauram pangthokpa haukrabane Mapung oiba thauram ahanba Manipur Rifles ki parade ground da ayuki pung 8:30 tabada Chief Minister N Biren na laibak asigi machu ahum gi phiral singkatuna hogdokane thauram aduda police amasung mahiroi singi tongan ba contingent singi mass part parade Chief Minister na yengane loinana mathok da pukning changba made singthani ngai oiba Home Department ki personnel singda Distinguished Service Medal Prize sing amasung award singsu Chief Minister na yanthokane Art and Culture Department na sinduna puthokpa cultural troupe na udpa cultural show singsu midyang tagane ahanba Manipur Rifles ki parade ground da mapungoy ba thauram asigi saruk ama oina kaisampata leiba haipo jado nang Memorial Park amasung Mantri Pukhri da leiba Rani Gaiden Liugi Memorial Park tasu lei katuna ikai khumnaba utkane thauram asigi makha chatharakbo oina ayuki pung 10:30 tarakpada Palace Compound da leiba hapta kangjaibungda leibak asibu ningtamnaba honabada thawai katkraba thauba singge mafamda lei katuna ikai khumnagane thauram asida tongan bajagoi gi lupsing na cultural performance kayasu utkane loinana Rhythms of Manipur ge artist sing na fajaraba pung isai gi performance sing su utkane makha chatharak poina Commonwealth Games 2022 da medal lawroklaba sanaroi sing dasu ikai khumnaba utkane aroi bada tabi riba pung namakpu thagachare